ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯖꯩ꯫ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯛꯃꯥꯏ ꯈꯪꯅꯗꯅ ꯎꯅꯗꯅ ꯊꯦꯡꯅꯔꯒ ꯇꯤꯟꯅꯔꯛꯇ꯭ꯔꯕꯁꯨ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯑꯦꯁ ꯑꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯒꯨꯝꯕꯅꯤ, ꯍꯥꯏꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯦꯡꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯖꯕ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯕ ꯌꯥꯕ, ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯍꯤꯡꯕ, ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯁꯨ ꯑꯋꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ, ꯃꯤꯗꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯒ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯐꯥꯎꯕ ꯍꯥꯏꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯤ, ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯔꯃꯛꯇ ꯑꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ, ꯃꯣꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯃꯥꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯎꯔꯨꯔꯒ ꯁꯨꯝ ꯌꯦꯡꯉꯨꯔꯒ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯨꯗ ꯌꯥꯝ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ, ꯀꯃꯥꯏꯅ ꯋꯥꯍꯩꯁꯤꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯣꯗꯤ ꯈꯪꯕ ꯉꯝꯗꯕ, ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ, ꯑꯩꯅ ꯐꯖꯕ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯆꯥꯡꯗꯨꯗ ꯁꯨꯝ ꯀꯩꯅꯣꯝꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯒ ꯀꯔꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯑꯒ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯤ ꯉꯝꯗꯕꯀꯣ, ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ꯫ ꯍꯣꯏ, ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯇꯔ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯃꯛꯇꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯈꯪꯉꯨꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯇꯠꯇꯅ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯃꯆꯥꯁꯤꯡꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯦꯞꯄꯤ ꯐꯦꯃꯤꯂꯤ ꯂꯥꯏꯐ ꯑꯃ ꯑꯣꯏꯔꯝꯃꯒ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥꯁꯤꯡ, ꯃꯅꯦꯝ ꯃꯀꯨ, ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ, ꯃꯣꯏꯅꯁꯨ ꯋꯥꯈꯜꯗꯣ ꯈꯟꯊꯕꯤꯔꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯒꯦ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯦ ꯑꯃꯨꯛ ꯇꯥꯗꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯍꯧꯖꯤꯛ ꯅꯧꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯉꯛꯀꯗꯕ, ꯑꯗꯨꯒ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯣꯠꯅꯁꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ꯫ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ, ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯨꯃꯥꯏꯅ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯂꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯊꯣꯛꯄꯅꯤ꯫ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯄꯥꯜꯂꯤꯕ
ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯦꯛ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯃꯁꯤ ꯑꯩꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯤ ꯑꯩ ꯈꯔꯗꯤ ꯈꯟꯐꯝ ꯊꯣꯛꯏ ꯏꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯐꯥꯊꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯂꯩꯖꯔꯒ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯤ ꯌꯥꯝ ꯇꯣꯟꯅ ꯂꯩꯖꯕ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯁꯤ ꯑꯩꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯧꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯅꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯈꯔ ꯇꯧꯕꯤꯔꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯃꯛꯅ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯗꯣ ꯅꯣꯏꯅ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯁꯦꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯋꯥꯍꯩ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯤ ꯀꯔꯤ ꯋꯥꯍꯩꯅ ꯍꯥꯏꯒꯗꯣꯏꯅꯣꯗꯣ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯩꯇꯩ ꯃꯆꯥꯃꯛ ꯑꯣꯏꯔꯨꯗꯕꯅꯤꯅ ꯑꯗꯣ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯗꯨꯕꯨ ꯍꯥꯎ ꯇꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯥꯏ ꯐꯤꯂꯤꯡ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯕ ꯍꯩꯇꯕꯅ ꯋꯥꯍꯩꯁꯨ ꯐꯖꯗꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯌꯧꯍꯟꯕꯤꯅꯕ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ